Matamgi khonglaibu tungillaga tapna tapna lagpada ngasidi nungshiraba listenersingi maphamda sana khongnang haina mingtholjaba wari asi khudol tamjanabagi tanja asi lauraga Bidya Khumanthem mayambu khirumjari wari asibu sagalaknaba hotnabada mateng pangbirakhiba aigi nungsijaraba imung manong marup mapang pumnamakpu hainingai leitana thagatjari mitna khongna ukhiba kaya wakhalgi sangsarda sagatjaba manglan kaya akhang aheisingna lairik oina ibiramba wari oina tambiramba kaya ama khomjin tasinjaraga wari asibu mapung phananaba hotnajarakpan mikup asida wari asibu thawai hapiriba nungshiraba narrator music composer editor amadi Ningol Nachom channel busu hainingai leitana thagatpa phongdokjari karigumba matang kayada soikilan kiba yauraklagasu aibi aigi wakhalgi sangsargi wari amani haina khandokpiraga asoi aral ngakpiyu miyamgi maphamda sinajari nungshiraba punsi amagi wari mapugi sana Khongnang mapu kanagi machano laigi machabu oiridra kanana mabu purakpano ahing matana khanghaubani palemgi saktamsu uhauda panthaugi maikaisu khanghauda kalengi maisana ningtha oi ingagi nongjuna khomlang oi taibang mirol tadringai punsi marat chetringai tuna ulen kaya khangduna jagoi saba yaurare taibang kumhai marakta korau mabu ipakau thabal mabu imakau namiba nungshitna marup oi mapung marai pharedo upalakta athoiba haipalakta achangba sagol lanmi angamba lamba leitre leibakta matik chawba mataudo magul leiba punsido oiramle mahakti mapugi sana Khongnang wakchingi yaklauna inglaba unkha taba amamba ahingamani thabal su thasi matam oikhibana masak uge phangde lambigi nakal anida street lamp amatasu thande ngaliba haibabu atiya thake leichil nongphai marakta kufet kafet ngaliba masing thingamdraba thawan michak sing adu khaktani mikup asida ahingi matam oibaga ningtham thagi ayingba marakaduda lambida kanasu chatnaba matam nate lapna pairakpa uche koya phauba uthakta tonglaga tumina pothanaba matam lambi adugi nakal oyeta leiriba ahangba labuklam hangsing adu likla tabagi lapna yengbada phingawna pungawngawna kupsinbaga pangkhagoi ahing mamai oisilakbaga mafam aduna khara lamhang oina leibaga labuk mayaida sariba orphan home adu maingal amatasu uda amamba ahing aduda tumpak tasen lepagum ning home adugi manungdana pikliba angang machasing adu chawraba ka amagi manungda paring thariba phamang machasing aduda ningaidana tumthari nongalamdai oirakpadai waida binado chahi ama makhairom oiraba manibu mathanungda chena konsillaga ningaidana tumtharingai karigumba khonjel amana mikap khangthok thokhali khonjel adu munna tasilubada laptangna angang macha kappagi makhol oina tarakpaduda nakalda tumliba mapuroiba debenbu nasol pikna haudoi tabro Divendi mangnungaiba ama manglaga leirambani binana haudorakpaduda tumningbagi mayaina mamitto pangba ngamdre Kidore angang kapagi makhol ama tai handag mukti debenso binagi wahai yaduda mamit khangsing heksing aduga tumina ngai hakle laptakna angang machana kappagi khonjel adu tarakpaduda matai manaw anidu ingangakna amana amada yengnaraga ngai hakle ahing mamai oirakpaga ichi khunba tanja oibana angangi khonjel adusu hena mayek senglei diben phamungdagi phan chongthakre aduga fianda yaliba jacket litsillaga table da leiriba torch adu ta paikhatli bina sutapna hogattuna samtu phi ama phat insenkhre aduga mapuroibagi matung inaraga kadagi thogle angang mayam ama tumliba kagi thongdu haifet hangdoklagi yeng adubu angang sing aduna
isi-sina tumlibadu ubada Diven thongdu tapna amuk lonsili. Adubu angang kappagi makholdi lepte. Nongalamday matam moirakpagi hena mambaga laichil thabagi chingsinba makai ingbaga michik miraw khol tadraba matam maduda angang macha aduna kappagi khonjelado asum asum kan khallakpaduda matai manawanidu imungdagi thoklaklaga mangolde leptuna khonjeladugi maikai khangdoknaba tumina tari kui haude Divendu mangoldagi kumthagre aduga torch to kaplaga thongalomda khonglei thuna thoki Binasu hathu athu tauna mapuruibagi matung inai khongthang aduna prap lakpada thongal yokshilakpa adai waidadi angang macha adugi khonjelsu hena naksinna mayek sengna tarakle Diven amamba marak aduda thongalgi konthong chayado phat phat jingthokna bahotne Binasu Divengi matung induna leplaga konthong chaydu satokpa ngaiba oina angang adugi khonjeldu kadomdano haini yengba lepte mikup amagi manungda konthong chay ani ahum lauthoklaga khongkap ama ani thangdore aduga Divena makutta pairiba torch to kapaga khonjel adugi maikai thiri asum yenglakpada thongal adugi matai oirapna narak mongsong oina leiriba napi marak aduda samtu phina chaksinna yamsillaga leiramlibadu ubada Diven masado swai lauki Binasu angang macha adubu ubada masa pumbatu chungkiba khanghaude taha napi marak aduda chansillaga khudakta angang adubu laukhattuna mathanungda chetna konsili ingbana lamba leitraba ahing mamai asida angang macha asibu mafam asida kamdauna kanana thanamlibanu khallubada Diven torch to kaplaga lambigi nakal oyen akoibudu sin thungna yengi adubu mafam aduda kanagumba amata laklambagi khudam changdamdi leiramde Binasu angang aduna kaplibadu themnaba honai moi pabo imungda changnaba tawsi angangsi ingbada loire tawrise ai konthong chaisung tulonsingi changucham imungda hek changlakpaga Diven yumgi thongjawdu chetna lonseli mai sulaktabaga ahing thalamba lantern adusu thau loikhramal muttuna leirambaduda kerosene bottle do makhum hangdoklaga khara hijil aduga lantern du chamkhatli madu loiraga phungagi maido yamna thuna haugatnaba amuk khotnai Binasu angang adubu kappa themnaba hotnabada arumba phijolna yamsinbi loiraga matambakta thamlaga chetna konsili ngaihak aduda matai manaudugi wakhalda angang adubu kanbiba haibasinatana atopa wakhal amata lakte Moi pabo mabuklamba mali angangsi sangom khare sembisira hoi ai semaki Diven yam thuna sangom khara amuk sembiri aduga angang adubu themnaba hotnaringai mapanda gari thaujilakpagi makholda tabada matai manau anido amana amada ngakni yengi mikup amagi matungda mapanda mi kharana kaubagi makhol tabaduda amuksu chap leplaga munna yengi Divena tapna haire mama angangdu chitna konsil ai kana no haido amukta yemukhi wase hairamnaga Diven imungdagi mapanda thoglakpani sumang maton aduda gari ama khamlaga churi makhaduda phimu setpa nipa ani khak leplaga leirambadu ubada Divendu ingangakna kana hangba lakliba nipa anidugi maraktagi amana haire ekhoi karigumba ama thirakpani kai oibirabano ibungo angang macha ama wadu tabada Divendi mihol sudri adubu akibadu phachilaga tapna khumle kari angang macha ama hoi tha taruk muki angang macha ama mafam somda puraga lona chenkibagi thirakpani mafam asida thanamba thoklagadi angang doi khoi pujakhige Diven khudakta pakhum pirakte hangliba wahang liriba wari lakliba pungpham utliba mataw pumnamakadu ngaihakaduda munna khanthabada karino amade ichingchingnabago wakhalda phaure lakminariba nupa amadugi khwangdi yapliba nongmayadu ubadasu amuka hena chingnare mihuldu phatharaga itap tapna khumle
ꯑꯉꯥꯡ ꯍꯥꯏꯕ ꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯥꯛꯑꯒ ꯑꯉꯥꯡ ꯑꯃꯠꯇ ꯊꯅꯝꯗꯦꯅꯦ ꯏꯕꯨꯡꯉꯣ ꯅꯆꯤꯟ ꯊꯤꯒꯅꯨ ꯍꯜ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃ ꯂꯤꯡꯈꯠꯂꯒ ꯑꯉꯥꯡ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯑꯉꯥꯡ ꯂꯩꯇꯦ ꯍꯥꯏꯖꯕ ꯅꯠꯆꯦꯗꯦꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯅꯥꯁꯨ ꯂꯥꯛꯑꯝꯗꯦ ꯍꯥꯏꯖꯕꯅꯤ ꯅꯤꯄꯥ ꯑꯅꯤꯗꯨ ꯗꯤꯕꯦꯟꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯑꯣꯟꯁꯤꯟꯅꯔꯒ ꯆꯤꯔꯣꯜ ꯇꯧꯅꯔꯒ ꯂꯩ ꯃꯇꯧꯗꯨ ꯗꯤꯕꯦꯟꯁꯨ ꯑꯁꯨꯝ ꯌꯦꯡꯂꯤꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯦꯡꯉꯤꯀꯣ ꯍꯜ ꯀꯔꯤꯒꯨꯝꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯣꯏꯔꯝꯂꯒꯗꯤ ꯑꯐꯕ ꯑꯣꯏꯔꯣ ꯍꯣꯏꯅꯦ ꯁꯦꯡꯉꯤꯅꯦ ꯏꯕꯨꯡꯉꯣ ꯍꯣꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯉꯥꯡ ꯀꯌꯥ ꯂꯩ ꯏꯕꯨꯡꯉꯣ ꯑꯉꯥꯡ ꯄꯨꯟꯅ 8 ꯂꯩꯖꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄꯁꯤ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯅꯨꯄꯤꯅꯤ ꯏꯕꯨꯡꯉꯣ ꯁꯦꯀꯦꯟ ꯑꯃ ꯆꯣꯟꯊꯔꯒ ꯄꯥꯎꯈꯨꯝ ꯄꯤꯔꯨꯕ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦ ꯑꯗꯨꯅ ꯗꯤꯕꯦꯟ ꯃꯆꯤꯟꯗ ꯊꯣꯛꯂꯛꯄ ꯑꯃ ꯍꯦꯛꯇ ꯐꯠ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯗꯨ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯊꯤꯔꯛꯂꯤꯕ ꯑꯗꯨꯒ ꯆꯥꯟꯅꯗ꯭ꯔ ꯃꯥꯜꯂꯤ ꯑꯅꯤꯗꯣ ꯑꯃꯨꯛ ꯆꯨꯡꯁꯤꯟꯅꯩ ꯀꯩꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡ ꯅꯤꯄꯥ ꯊꯥ 6 ꯁꯨꯔꯕ ꯑꯃ ꯊꯅꯝꯒꯦ ꯍꯥꯏꯅ ꯂꯥꯛꯂꯒꯗꯤ ꯑꯩꯈꯣꯏꯗ ꯈꯨꯗꯛꯇ ꯄꯥꯎ ꯄꯤꯔꯛꯀꯗꯧꯕꯅꯤ ꯋꯥꯁꯦ ꯍꯥꯏꯔꯒ ꯅꯤꯄꯥ ꯑꯃꯅ ꯆꯦꯖꯦꯠ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯗꯤꯕꯦꯟꯗ ꯄꯤ ꯗꯤꯕꯦꯟꯁꯨ ꯏꯇꯞ ꯇꯞꯅ ꯑꯗꯨꯃꯛ ꯂꯧꯁꯤꯜꯂꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯆꯦ ꯃꯆꯦꯠ ꯑꯗꯨꯗ ꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯃꯤ ꯑꯃꯒꯤ ꯃꯃꯤꯡ ꯃꯊꯥꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯗꯤꯕꯦꯟ ꯈꯪꯏ ꯅꯤꯄꯥ ꯑꯅꯤꯗꯨꯁꯨ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯊꯧꯗꯣꯛꯈꯤ ꯗꯤꯕꯦꯟꯁꯨ ꯒꯥꯔꯤꯗꯨ ꯍꯦꯛ ꯊꯧꯗꯣꯛꯈꯤꯕꯒ ꯉꯁꯥꯏꯗꯒꯤ ꯐꯥꯖꯤꯜꯂꯝꯕ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯕꯨ ꯊꯤꯔꯛꯂꯤꯕ ꯃꯑꯣꯡꯗꯨ ꯗꯤꯕꯦꯟꯒꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯗꯕꯁꯨ ꯉꯝꯗꯦ ꯀꯅꯥꯅ ꯑꯣꯏꯔꯤꯒꯕ ꯍꯥꯏꯅꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯦ ꯃꯆꯦꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯊꯦꯠꯂꯤꯕ ꯅꯝꯕꯔꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗ ꯕꯤꯅꯥꯗꯤ ꯃꯄꯨꯔꯣꯏꯕ ꯗꯤꯕꯦꯟꯗꯨ ꯐꯅ ꯀꯨꯏꯅ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯐꯥꯎꯏ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯗꯤꯕꯦꯟꯗꯨ ꯑꯃꯨꯛ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯍꯪꯂꯛꯏ ꯅꯨꯄꯤꯗꯨꯅ ꯃꯣꯏ ꯄꯥꯕꯣ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯆꯠꯈ꯭ꯔꯦ ꯀꯔꯤꯒꯤ ꯂꯥꯛꯑꯝꯃꯤꯅꯤ ꯍꯥꯏꯒꯦ ꯀꯅꯥꯅꯣ ꯑꯗꯨꯕꯣ ꯗꯤꯕꯦꯟꯁꯨ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯆꯥꯛꯆꯥ ꯐꯥꯟ ꯑꯃ ꯂꯧꯔꯒ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯅꯦꯅꯥ ꯇꯥꯅ ꯐꯝꯊꯩ ꯑꯗꯨꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯃꯥꯏꯊꯣꯡꯗꯨꯁꯨ ꯃꯀꯥ ꯂꯥꯝꯗꯦ ꯃꯊꯥ ꯁꯥꯕ ꯁꯛꯐꯝꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤꯗꯣ ꯑꯉꯥꯡ ꯑꯁꯤꯕꯨ ꯊꯤꯕ ꯂꯥꯛꯄꯅꯤ ꯃꯃꯥ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯃꯣꯏ ꯄꯥꯕꯨꯡꯅ ꯀꯔꯤ ꯈꯨꯝꯈꯤꯕꯒꯤꯅꯣ ꯃꯣꯏꯅ ꯆꯠꯈ꯭ꯔꯤꯕꯗꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯒ ꯂꯥꯛꯄ ꯃꯥꯟꯗꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯉꯥꯡ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯈ꯭ꯔꯦ ꯕꯤꯅꯥ ꯃꯇꯝ ꯕꯥꯛꯇ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯅꯋꯥ ꯄꯤꯁꯛ ꯑꯗꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯃꯤꯄꯥꯏꯖꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯂꯩ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯅꯤꯗꯣ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯃꯤ ꯃꯥꯜꯂꯤ ꯈꯨꯠꯂꯥꯏꯁꯨ ꯂꯣꯏꯅ ꯄꯥꯏꯔꯛꯏꯅꯦ ꯀꯝꯗꯧꯁꯤꯒꯦ ꯃꯣꯏ ꯄꯥꯕꯣ ꯑꯉꯥꯡꯁꯤꯗꯤ ꯀꯟꯕꯤꯁꯤꯗꯣ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯇꯞꯅ ꯈꯟꯅꯁꯤ ꯃꯁꯥꯗꯤ ꯁꯥꯒꯠꯇꯕ꯭ꯔꯥ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯤꯅꯤ ꯇꯧꯔꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯃꯁꯥꯁꯦ ꯄꯨꯡꯏꯪ ꯏꯪꯂꯝꯕꯅꯤ ꯃꯩꯒꯤ ꯃꯅꯤꯜꯁꯤꯗ ꯈꯔꯗꯤ ꯁꯥꯒꯠꯂꯤ ꯁꯤꯁꯦ ꯃꯀꯣꯛꯇꯣ ꯐꯤꯁꯟꯇ ꯈꯨꯝꯖꯤꯟꯕꯤꯌꯨꯁꯦ ꯐꯅ ꯀꯨꯏꯅ ꯑꯏꯪꯕꯗ ꯂꯩꯔꯕ ꯖꯥꯠꯅꯤꯗꯅ ꯗꯤꯕꯦꯟꯅ ꯄꯤꯔꯛꯂꯤꯕ ꯁꯝꯇꯨ ꯐꯤ ꯑꯗꯨ ꯂꯧꯔꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇꯨ ꯈꯔꯒ ꯑꯃꯨꯛ ꯀꯨꯞꯁꯤꯟꯕꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯧꯔꯤꯁꯦ ꯑꯏꯪꯕ ꯃꯔꯛꯁꯤꯗ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯀꯞꯂꯝꯕꯗꯣ ꯑꯩꯗꯤ ꯁꯨꯋꯥꯏ ꯂꯥꯎꯈ꯭ꯔꯦꯗꯅ ꯑꯩꯁꯨꯅꯤ ꯃꯣꯏ ꯄꯥꯕꯣ ꯃꯤꯍꯨꯜꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯦꯅꯥ ꯇꯥꯗ꯭ꯔꯤ ꯃꯣꯏ ꯄꯥꯕꯣ ꯀꯅꯥꯒꯤ ꯃꯆꯥꯒ ꯑꯣꯏꯔꯖꯥꯠꯅꯣ ꯂꯣꯟꯅ ꯑꯍꯤꯡꯗ ꯊꯝꯂꯝꯂꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯑꯔꯣꯟꯕ ꯑꯉꯥꯡ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯊꯤꯕ ꯂꯥꯛꯂꯤꯕꯁꯤꯅꯗꯤ ꯏꯆꯝ ꯆꯝꯕ ꯑꯉꯥꯡꯗꯤ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯟꯗꯦ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 19-20 ꯃꯇꯨꯡꯅꯤ
Nongju pantha matamsu loisilakle. Langbangi maisasu khara khara nemtharakpa matamni. Aying asa chang manarakpa matamni. Lekai isai sakpi nupisingna meragi purnima numitta isai pala lingnaba haidana isai tamba hongnarakpa matamni. Adubu kumsi asidi mamangi chahiga iman manadaba maongda mahausagi khongchatsi ikai kaina chatpagumna tawi. Langbangi nongjudi chenju chuba nongjuni haina hainaribani. Adubu kumsigi nongju asidi phajin punsinbinaba takpi tambinaba kanasu leitaba hauna lonchat khangdaba angang amagi matawgum mathong maram khangda atiya thaktagi hekta hitharaklibasi numit mangani sujilakle. Arapa mafamdasu braja tabada akai atek thokpagi pausu loina tane. Chingi mafam ayambada chingleibak ningkhaibadagi lambi thingjinba uwa tekpadagi electric posting tektuna chingi khul ayamba mai laktaba. Madudagi mobile network internet service ningthijana phangdaba thakdoksing asi thokpagi pausu lakne. Madudagi tampaki lamdana amuk chingdagi chentharakpa irei kanba turelgi ichelna kankhalakpada torban kaiduna leirak khulak lambi thong pumnamak thumkhiduna laikai ayamba ithat onba hongnare hainasu local news channel singda tharakpa haure. Masidagi numit kharani amuk sangthana churagadi soidana natural disaster thoklaklani haina akhanga hi singna haine. Meteorology department dagi su Manipur gi mafam ayambada jaksin thorang lokhatnabagi high alert lauthokre. School college sarkar gi office kharasu nong asina maram oiraga suti thadokne. Lambi lamsang chatnadre yumda lengdana leiraga nonggi phibam yengnari. Matam natana churakliba nongju asibu kari matawno haidana miyam suloina ngangne. Kharana hai kumsigi umanglai haraubada ima maibi singna chahi asidi ichau kanba chahi oigani haikibale aduna nong marang kaigani haibasi khanglabani haina. Khara amana amuk haine climate change asina maram oiraga mahausagi khongchat kaiba haure haina. Khara amana amuk haine chingda uwa yanthatpa umang kokthokpaga popi thaba asidagi ising ichau thoklibani haidana. Khara amana amuk hai yumlakta khongban nala matik chana lesilaktabadagi ising chanpham leiraktre aduna ising ichau thokpa tabani haidana. Magi khangjaba hainingba hainaribani lali haiba yabasu amata nate loina chumlibani. Adubu miyoi amatagi machildagi aikhoina asumna tawrubaduna mahausagi phibam asi kairaklibani. Aduna matungda sigum phibam asi thoktanaba mahausagi khal kaihandanaba aidagi haurasi hainadi kanasu hainadi. Tampakta leibasingna chingda u yalibasingda tainagani chingda leiribasingna sel thumgi phibamda thangjingani. Sel thumgi awaba hairakpaga political reform purakpa pamba leibak ningba sabasingna capitalist singda tainagani. Capitalist hekpalakpada prithibigi masak nairaba sel paiba industrialist singda mayon singani. Sel paiba singsu leibaki mapamapi oiba singa lona phaminaraga wa khara amuk khannagani. Wa khara khanaraba matung awa ana taraba singini haidana sarkarna senthang machum khara pitharakani. Sel kaitharakle haiba hektabaga percentage ki pikhau chauna panba singna hana yagani. Madudagi patharakpa machum kharaduna chaitheng phanglaba praja singda pigani. Praja singsu sel kharadu hek phangbaga dukanda chetlaga ningai kanba macha singi achapot hana leigani. Angang singdusu achapotu chaba loiraga plastic makudu lambigi nakalda langthoklamgani. Aduga nongmagi chara talaga hingliba singna laida amakwa katkani. Adubu khoyum laisu noina thokhanba natra haibagi matagum mahausagi khongchatta yengsinre. Nong chuningi thumba makhai chugani nungsa sare chekhaiba makhai sagani ulen tare chingsinba makhai ingani. Sarkar pairiba angam athau singsu mangjawnana samgat sagatpa tawdrabasu asiguma matangdadi miyamgi khanba miyambu mateng pangningba matau adumak utli. Miyam sumamitta utchairabada kari matawno haina wahang hangatpagi mahutta
ngaihaki utliba pukjel chawba manba matawsing adu madu uraga phai phai haina hekta sonai marak aduda kharane chongthoklaga angam mathausingi mathakta nganglurabadi maranai taraga toi nongna fudit phuba makhai chuba amamba hingaduda lapna chinyagi mafam amada gari ama speed kana thaujile lambi du suning thijana semjindaba oibagi gari gi chakadagi paithorakpa leikhom singaduna gari adu sumasak machu ole lambi gi nakal animaksu leikhom na pungchai chai nong churi haiba khangde gari do hek khambaga gari dagi nipa khara mathang mathang kumthare aduga mamai mamit punsillaga makhuttu sutum bullaga purakliba nupa adu gari dagi laktane chingthare nipa adudi mitsu punse khutsu punse adumna tawbaduda makhongdu kadaida lepkani khangda leimaida mamaidu yungsillaga tushil adubu nare haiba nangdringai nipa adugi mangaksamgi collar du pairaga hanadagi khamlaga leiramlaba gari amuba amagi manakta soro soro chingsile khanghaudi nipa adu khuru khuda kullaga nong marak aduda kana lei haiba udragasu pakhatna haijai aibu kanbiyo aigi thawaidadi kanbiyo nipa aduna mabu kanbiyo haina haijabadu tabada khamliba gari adugi manungdagi chingsang makhutta pistol ama pairaga kumthare nong marak aduda masada litliba leather jacket adugi manungdagi nongmai maru ama lauthoraklaga pistol aduda hapchinki adiga nipa adugi manakta changsilaklaga hoimai haida nongmai pairiba makhut aduna mamaida thajinkiba khanghaude nipa adusu sahum kanna tharakpa aduda masadu ngakpa ngamhauda leimaida mamaidu yaisillaga tasili kui haude leiriba makhoi sing adugi maraktagi nipa ani changsilaklaga kaubaga netpaga tawbada chaina khangba ngamdraduna lau khongduna lei ai lankre aibu mukta kanbiyo wahai aduda chingsang amuksu nipa adugi fruit ki collar du tap paikhat aduga sathiba mit ingamaga loinana na thoidu kanana kanbirakibano haiba nang ningsingdabra lal ai lankre kaigi lanba wadu hairaga amuksu mamai mamit khangdaba makhai safu kanna thinjil nipa adudi nong marak aduda mamita dandan uba haure ani jabagi haina bisi thadu haina aina kayara warning be thawi ushitaba ha lal ai lanje mapu masak khangdana onsilaga chikna bo naragadi na thoise mikubasida loibata nate ai bomta wadu haiba loidringe pistolatu da hapchin khiba nongmai maru amadu nipadugi makokta nakal amadagi amada phawdopu makhai khudakta kapthokre nipa adugi thawai yaudraba hakchang aduna leimaida taduna leiribadu hanna yenglamda chungyagi achukpa mafam aduda hundoklamlaga chingsang sumagi khongmilanmi mayam aduga loinana khudak aduda mafam adudagi gari singdu thawdokre matam nattana chuthariba nonggi akha karau makhol adugi marakta nongmai guli adugi makholdo nonghau amagi makholgom atiya thakta ngaihak nilamlaga mangre